Hello mayam ꯑꯩꯈꯣꯏꯒꯤ CTET ꯀꯤ ꯂꯥꯁ ꯗꯦꯠ ꯇꯣ ꯑꯩꯈꯣꯏ ꯔꯤꯃꯥꯏꯟꯗꯔ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯄꯅꯦ ꯑꯩꯈꯣꯏ ꯂꯥꯁ ꯗꯦꯠ ꯇꯣ ꯀꯨꯏꯗ꯭ꯔꯤ 10 ꯖꯨꯟ 2026 ꯅꯤꯀꯣ ꯃꯌꯥꯝꯁꯦ ꯀꯥꯎꯅꯕ ꯌꯥꯎꯔꯁꯨ ꯀꯥꯎꯗꯅꯕ ꯑꯩꯅ ꯁꯤ ꯁꯦꯝꯃꯛꯄꯅꯦ ꯁꯤꯒꯤ ꯗꯦꯠꯁꯦ ꯃꯌꯥꯝ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯤꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯛꯑꯣ ꯂꯥꯁ ꯗꯦꯠꯁꯦ 10 ꯖꯨꯟ ꯑꯣꯏꯔꯕꯅꯤꯅ ꯀꯨꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯀꯥꯎꯕ ꯌꯥꯎꯔꯝꯃꯁꯨ ꯅꯤꯡꯁꯤꯡꯅꯅꯕ ꯑꯩꯅ ꯇꯧꯔꯛꯄꯅꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯆꯥꯁꯤꯗ ꯑꯩꯅ ꯌꯥꯝ ꯇꯦꯟꯅ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯄꯤꯖꯒꯦꯕꯀꯣ ꯃꯃꯥꯡꯗ CTET ꯊꯥꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯥꯔꯛꯁꯤꯠ ꯑꯗꯨꯒ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯊꯣꯛꯄ ꯇꯟꯗꯅ ꯁꯨꯝ ꯂꯩꯕꯗꯁꯨ ꯂꯧꯊꯣꯛꯄ ꯌꯥꯔꯕꯅꯦꯀꯣ ꯅꯍꯥꯟꯅ ꯌꯥꯈ꯭ꯔꯦ ꯂꯧꯊꯣꯛꯅꯕꯁꯨ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯒ ꯂꯧꯊꯣꯛꯇ꯭ꯔꯤꯕꯁꯤꯡꯗꯣ ꯗꯤꯖꯤꯂꯣꯀꯔꯗꯒꯤ ꯗꯤꯖꯤꯂꯣꯀꯔꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯤꯔꯣ ꯑꯗꯣꯝꯒꯤ ꯑꯥꯙꯥꯔ ꯐꯣꯟ ꯅꯝꯕꯔ ꯂꯤꯡ ꯇꯧꯕꯗꯨꯗ ꯇꯧꯔꯒ OTP ꯂꯥꯛꯀꯥꯟꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨꯀꯥꯟꯗ ꯁꯤꯗꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯒ ꯃꯥꯔꯛꯁꯤꯠ ꯑꯃꯒꯅꯤ ꯂꯧꯊꯣꯛꯇꯣꯏꯁꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯒ ꯃꯥꯔꯛꯁꯤꯠ ꯑꯃꯒ ꯃꯥꯔꯛꯁꯤꯠꯇꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏ ꯂꯧꯊꯣꯛꯄ ꯌꯥꯅꯤ ꯑꯗꯨꯒ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ 82ꯗꯒꯤꯅ ꯀꯩꯅꯣꯐꯥꯎ 82 OBC ꯑꯣꯏꯔꯒꯗꯤ SC ST 82 ꯃꯥꯔꯛ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯌꯧꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯀꯠ ꯑꯣꯐ ꯌꯧꯕꯗꯣ ꯑꯗꯨ ꯈꯛꯇꯅ ꯁꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯐꯪꯗꯣꯏꯕ ꯃꯥꯔꯛꯁꯤꯠꯀꯤꯁꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯣꯟꯂꯤ ꯗꯣꯁ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯍꯥꯏꯔꯤꯕ ꯃꯥꯔꯛꯇꯣ ꯁꯦꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯕ ꯃꯈꯩꯗꯨꯅ ꯐꯪꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯒ CTETꯀꯤꯁꯤꯗ ꯑꯃꯨꯛ ꯄꯦꯄꯔ 1 ꯄꯦꯄꯔ 2 ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯥꯔꯛꯁꯤꯠꯀꯤꯅ ꯃꯥꯔꯛꯁꯤꯠ ꯍꯥꯏꯅ ꯀꯣꯔꯅꯔꯗ ꯊꯥꯕꯅꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯅ ꯀꯣꯔꯅꯔꯗ ꯊꯥꯅꯤꯀꯣ ꯗꯤꯖꯤꯂꯣꯀꯔꯗ ꯂꯧꯊꯣꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯄꯦꯄꯔ 1ꯒ 2ꯒꯁꯦ 1ꯒꯤꯁꯤꯅ ꯁꯤꯒꯤ ꯗꯥꯏꯠ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯒ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯒ ꯑꯗꯨꯝ ꯄꯦꯄꯔ 1ꯁꯦ ꯊꯥꯕ ꯌꯥꯏꯀꯣ 2ꯁꯤꯅ ꯑꯃꯨꯛ ꯗꯥꯏꯠ ꯇꯧꯗꯣꯏꯅꯤ ꯑꯗꯨꯗ ꯑꯗꯩꯗꯤ ꯗꯥꯏꯠ ꯇꯧꯔꯒꯁꯨ ꯑꯃꯨꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯛꯑꯒ ꯇꯧꯕ ꯀꯥꯡꯕꯨꯗꯨꯅ ꯑꯃꯨꯛ C2 ꯌꯥꯗꯣꯏꯅꯤꯀꯣ ꯊꯥꯒꯦꯗꯤ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤ ꯑꯗꯨꯏꯁꯨ ꯃꯥꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁꯤꯗꯅ B.Edꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒ ꯇꯧꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ B.Edꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯕ ꯀꯥꯡꯕꯨꯁꯨ ꯄꯦꯄꯔ 2ꯁꯦ ꯊꯥꯕ ꯌꯥꯅꯤ ꯑꯗꯨꯒ ꯁꯤ ꯑꯅꯤꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯀꯣ ꯑꯗꯣ ꯊꯥꯖꯤꯟꯒꯦꯗꯤ ꯑꯗꯨꯝ ꯌꯥꯕꯅꯦ ꯀꯣꯟꯅ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯒꯤ ꯇꯤꯆꯔ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯣꯀꯨꯃꯦꯟ ꯚꯦꯔꯤꯐꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯣꯏꯔꯝꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ B.Ed ꯁꯤ ꯂꯣꯏꯔꯝꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯗꯥꯏꯠꯇꯪ ꯂꯣꯏꯔꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯇꯧꯁꯟꯕ ꯑꯣꯏꯔꯝꯃꯣ ꯑꯗꯨꯝ ꯄꯦꯄꯔ 2 ꯁꯤꯒꯤ ꯆꯟꯅꯐꯝ ꯂꯩꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯒꯤ CTET ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯩꯗꯅ ꯏꯟ ꯁꯥꯔꯚꯤꯁ ꯀꯥꯡꯕꯨꯁꯨ ꯃꯣꯏꯁꯨ TET ꯅꯠꯇ꯭ꯔꯒ CTETꯁꯦ ꯀꯩꯅꯣ ꯇꯧꯒꯗꯕꯅꯦꯕ ꯂꯣꯏꯊꯣꯛꯀꯗꯕꯅꯦꯕ ꯄꯥꯁ ꯇꯧꯊꯣꯛꯀꯗꯕꯅꯦꯕ ꯁꯤꯁꯦ ꯊꯥꯗꯣꯛꯀꯗꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯗꯦꯠꯁꯦ ꯑꯃꯨꯛ ꯁꯥꯡꯗꯣꯛꯈ꯭ꯔꯦ 31 ꯑꯥꯒꯁ 2028 ꯐꯥꯎꯕ ꯑꯃꯨꯛ ꯁꯥꯡꯗꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯩ ꯇꯧꯔꯤꯅꯤ ꯁꯤꯁꯤ ꯑꯣꯔꯗꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔ ꯂꯩꯕ ꯏꯟ ꯁꯥꯔꯚꯤꯁ ꯂꯩꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯑꯗꯨꯝ ꯁꯤ ꯊꯥꯗꯣꯛꯄ ꯍꯥꯏꯁꯦ ꯃꯣꯏꯗꯗꯤ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯇꯦꯕ ꯌꯨꯝ ꯀꯩꯀꯥ ꯄꯨꯔꯒ ꯊꯕꯛꯀꯤ ꯑꯃꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯣꯏꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯂꯧꯕꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯒꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯇꯤꯆꯔꯗꯨ ꯑꯣꯏꯔꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯄꯥꯁ ꯇꯧꯊꯣꯛꯑꯒ ꯊꯝꯗꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯄꯥꯁ ꯇꯧꯊꯣꯛꯈꯤꯕꯅ ꯈ꯭ꯋꯥꯏ ꯁꯝꯃꯦ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤ ꯃꯔꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣই ꯊꯕꯛ ꯇꯧꯗ꯭ꯔꯤꯕ B.Ed ꯁꯨꯝ ꯀꯟꯅ ꯇꯝꯈꯠꯂꯛꯏꯕ ꯑꯩꯈꯣꯏꯁꯨ ꯁꯤ ꯈꯪꯖꯤꯟꯕ ꯃꯔꯨ ꯑꯣꯏꯕ ꯃꯔꯝꯗꯤ ꯁꯤꯒꯨꯝꯕꯁꯦ ꯄꯥꯁ ꯇꯧꯊꯣꯛꯀꯗꯧꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅ ꯌꯥꯝ ꯉꯜꯂꯤꯉꯩꯗ ꯑꯗꯨꯝ ꯇꯧꯍꯧꯔꯒꯗꯤ ꯋꯥꯏ ꯁꯪꯅ ꯂꯩꯕ ꯌꯥꯔꯦꯗꯅꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯦꯛ ꯅꯕꯣꯗꯤꯌꯥꯒꯤꯒꯨꯝꯕ ꯀꯟꯇ꯭ꯔꯦꯛ ꯆꯠꯄꯗꯣ ꯅꯕꯣꯗꯤꯌꯥꯒꯤ ꯀꯟꯇ꯭ꯔꯦꯛꯀꯤ ꯑꯣꯖꯥ ꯃꯌꯥꯝ ꯀꯧꯏꯗꯅ ꯑꯗꯨꯗ ꯅꯕꯣꯗꯤꯌꯥꯒꯤ ꯀꯟꯇ꯭ꯔꯦꯛꯀꯤ ꯑꯣꯖꯥ ꯃꯌꯥꯝ ꯀꯧꯕꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯥꯔꯤꯕ CTET-ꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯀꯣꯔꯁꯦ ꯌꯦꯡꯉꯦꯕꯀꯣ 5 ꯃꯥꯔꯛ ꯑꯃꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏ CTET-ꯀꯤ ꯁ꯭ꯀꯣꯔꯁꯤ ꯌꯦꯡꯗꯣꯏꯅꯦꯕ ꯑꯩꯅ 100% ꯍꯥꯏꯗꯤ ꯑꯩꯈꯣꯏ CTET-ꯀꯤ ꯃꯥर्क्ꯁꯦ 150 ꯅꯤꯗ 150 ꯐꯪꯉꯝꯃꯒꯗꯤꯀꯣ 5 ꯃꯥर्ꯛ ꯐꯪꯗꯣꯏꯕ
ꯍꯥꯏꯗꯤ 100%ꯒꯤ 5% of 100 ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ 80% ꯐꯪꯉꯦꯅ ꯈꯜꯂꯁꯦꯕ ꯑꯩꯅ ꯁꯤ ꯇꯦꯠꯁꯤꯗ ꯑꯩ ꯁ꯭ꯀꯣꯔꯁꯦ 80%ꯗꯤ ꯀꯌꯥ ꯑꯣꯏꯔꯅꯤ 120 ꯃꯨꯛ ꯐꯪꯉꯗꯤ ꯑꯗꯨꯑꯣꯏꯗꯤ ꯑꯩ 4 ꯃꯥꯔꯛ ꯐꯪꯗꯣꯏꯕ ꯑꯗꯩ 60% ꯃꯨꯛ ꯐꯪꯉꯦ 60% of 150ꯗꯤ ꯑꯩꯈꯣꯏꯅ 90 ꯂꯩꯔꯦꯗꯅ 3 ꯃꯥꯔꯛ ꯑꯃꯨꯛ ꯐꯪꯗꯣꯏꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯁꯤ ꯇꯦꯠꯁꯤꯁꯨ ꯉꯁꯥꯏꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯁꯤꯒꯤ ꯁ꯭ꯀꯣꯔꯁꯤ ꯌꯦꯡꯉꯒ ꯃꯥꯔꯛꯄꯨꯗꯤ ꯌꯥꯝꯗꯦ 5 ꯈꯛꯇꯅꯤ ꯃꯦꯛꯁꯤꯃꯝ ꯃꯥꯔꯛ ꯑꯗꯨꯏꯁꯨ ꯃꯥꯔꯛ 3-4ꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯑꯁꯤ ꯑꯩꯁꯨ ꯈꯪꯗꯦ ꯍꯟꯗꯛ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯑꯁꯨꯝ ꯅꯝꯕꯣꯗꯤꯌꯥꯒꯤ ꯀꯟꯇ꯭ꯔꯦꯛꯀꯤ ꯑꯣꯖꯥꯒꯤꯗꯣ ꯑꯗꯨꯝ ꯃꯣꯏ ꯆꯠꯂꯦꯕꯀꯣ ꯁꯦꯟꯇꯔꯁꯤ ꯁ꯭ꯋꯥꯏꯗ ꯇꯥꯗꯦ ꯒꯨꯋꯥꯍꯥꯇꯤꯗꯒ ꯇꯥꯏꯌꯦꯕꯀꯣ ꯑꯦꯛꯁꯦꯞ ꯃꯅꯤꯄꯨꯔꯤ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯁꯤꯒꯤ ꯁ꯭ꯀꯣꯔꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯅꯣꯂꯦꯖꯁꯦ ꯑꯣꯏꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯇꯦꯠ ꯑꯅ ꯊꯥꯔꯤꯁꯦ ꯍꯌꯦꯡꯋꯥꯏ ꯀꯥꯏꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯃꯁꯤꯒꯤ ꯃꯥꯔꯛꯁꯦ ꯁꯨꯝ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕꯗꯨꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕꯗꯨ ꯈꯛꯇꯪ ꯅꯠꯇꯕ ꯁꯤꯗ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯐꯝꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯕꯁꯦ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤ ꯇꯦꯠꯀꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯕꯁꯨ ꯌꯥꯔꯕꯅꯤꯅ ꯁꯤ ꯇꯦꯠꯀꯤ ꯆꯦꯅꯦꯜꯁꯤꯡꯁꯦ ꯆꯥꯏꯜ ꯗꯦꯕꯂꯞꯃꯦꯟ ꯑꯦꯟ ꯄꯦꯗꯥꯒꯣꯖꯤꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯆꯦꯅꯦꯜꯁꯤꯡꯁꯦ ꯑꯩ ꯏꯁꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯛꯄꯗ ꯑꯃ ꯃꯦꯝ ꯔꯥꯒꯤꯅꯤꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯒ ꯁꯆꯤꯟ ꯑꯦꯀꯥꯗꯃꯤ ꯀꯥꯏꯅ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯥꯏꯟꯁꯀꯤ ꯃꯦꯠꯁꯀꯤ ꯏ ꯕꯤ ꯑꯦꯁꯀꯤ ꯁꯣꯁꯦꯜ ꯁꯥꯏꯟꯁꯀꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯏꯁꯥ ꯇꯧꯔꯛꯇꯕꯅꯤꯅꯀꯣ ꯑꯗꯨꯗꯣ ꯄꯨꯄꯤꯜ ꯇꯤꯆꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯃ ꯂꯩꯕꯅꯦ ꯄꯨꯄꯤꯜ ꯇꯤꯆꯔ ꯍꯥꯏꯅ ꯌꯥꯝ ꯐꯖꯅ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯀꯣ ꯐꯖꯅꯁꯨ ꯑꯗꯨꯝ ꯇꯥꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯍꯧꯕꯤꯔꯣ ꯌꯥꯝ ꯂꯨꯕ ꯅꯠꯇꯦ ꯑꯗꯣ ꯑꯗꯨꯝ ꯈꯔ ꯃꯥꯡꯖꯧꯅꯅ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝ ꯄꯥꯕ ꯍꯣꯠꯅꯕꯁꯦ ꯑꯗꯨꯝ ꯍꯧꯕꯤꯔꯣꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀꯣꯏꯁꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯕꯤꯒꯦꯁꯨ ꯌꯥꯏꯀꯣ ꯂꯩꯔꯒ ꯄꯥꯒꯦ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛꯄꯗꯗꯤ ꯂꯥꯏꯔꯤꯛꯀ ꯂꯩꯇꯕꯤꯗ ꯑꯗꯨꯝ ꯍꯣꯠꯅꯈꯤꯀꯣ ꯑꯗꯣ ꯃꯤꯁꯦ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯗꯦ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯒ ꯐꯖꯅ ꯄꯥꯔꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨꯝ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀꯣꯏꯁꯟꯒꯨꯝꯕꯁꯦ ꯁꯤ ꯇꯦꯠꯀꯤ ꯑꯣꯏꯅ ꯁꯤ ꯂꯩꯕꯤꯔꯣ ꯑꯣꯁꯋꯥꯜ ꯀꯔꯤ ꯀꯔꯥ ꯀꯥꯏꯅ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯧꯕ ꯑꯃ ꯈꯜꯂꯒ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯃꯣꯛ ꯇꯦꯁꯀꯁꯦ ꯑꯗꯨꯝ ꯊꯥꯕꯤꯕ ꯇꯦꯛꯁ ꯕꯨꯛꯇꯀꯣ ꯁꯤ ꯇꯦꯠꯀꯤ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯇꯦꯛꯁ ꯕꯨꯛꯁꯤꯗ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯑꯗꯣ ꯃꯈꯜ ꯇꯦꯁ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯇꯩ ꯑꯦꯛꯖꯥꯝꯒꯤꯀꯣ ꯑꯗꯨꯗ ꯁꯤ ꯇꯦꯠꯀꯤꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯃꯣꯛ ꯇꯦꯁꯁꯦ ꯊꯥꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯅꯣꯠꯁꯀꯁꯦ ꯑꯗꯨꯝ ꯁꯦꯝꯃꯒ ꯌꯥꯝ ꯇꯣꯏꯅ ꯔꯤꯚꯤꯖꯟ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯁꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯗ꯭ꯔꯒꯁꯨ ꯑꯃꯨꯛ ꯊꯥꯕꯗ ꯄꯥꯗ ꯑꯃꯨꯛ ꯊꯥꯕꯗ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯈꯤꯕꯗꯨꯗꯤ ꯑꯣꯏꯔꯦ ꯉꯝꯍꯧꯗꯕ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯈꯔ ꯃꯑꯣꯡ ꯇꯥꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯅꯥꯏꯅ ꯃꯇꯝ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯃꯇꯝꯈꯔ ꯊꯥꯗꯕꯤꯔꯒ ꯑꯃꯨꯛ ꯄꯥꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯗꯨꯅ ꯏꯁꯥꯒꯤ ꯅꯣꯠꯁ ꯀꯔꯤ ꯀꯔꯥꯁꯦ ꯑꯗꯨꯝ ꯀ꯭ꯂꯥꯁꯇꯣ ꯌꯦꯡꯉꯒꯀꯣ ꯑꯗꯨꯝ ꯃꯇꯝꯈꯔ ꯂꯩꯉꯩꯗ ꯊꯥꯗꯕꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯣꯖꯥ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯁꯤꯁꯦ ꯑꯗꯨꯝ ꯐꯥꯎꯗꯅ ꯊꯝꯈꯤ ꯇꯥꯔꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯋꯥꯏ ꯁꯪꯅ ꯂꯩꯕ ꯌꯥꯕꯗꯣ ꯂꯩꯕ ꯐꯪꯉꯣꯏꯕ ꯑꯃꯨꯛ ꯁꯤ ꯄꯥꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯁꯨꯝ ꯃꯇꯝꯁꯦ ꯁꯣꯟꯊꯔꯤꯈꯩ ꯑꯗꯨꯝ ꯊꯕꯛ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯂꯩꯔꯛꯀꯅꯤꯗꯅꯀꯣ ꯍꯧꯖꯤꯛ ꯏꯟ ꯁꯥꯔꯚꯤꯁ ꯃꯌꯥꯝ ꯑꯃ ꯁꯤ ꯇꯦꯠ ꯅꯠꯇ꯭ꯔꯒ ꯇꯦꯠꯁꯦ ꯊꯥꯗꯣꯛꯇꯅ ꯂꯩꯕꯁꯤꯡꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯛꯁꯤꯗ ꯑꯗꯨꯝ ꯁꯤꯁꯤꯃ ꯐꯥꯎꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨ ꯊꯣꯛꯑꯦ ꯑꯣꯔꯗꯔ ꯊꯣꯛꯑꯦ ꯍꯥꯏꯌꯦ ꯃꯊꯥ ꯌꯥꯝ ꯁꯥꯟꯅꯩꯌꯦꯕ ꯑꯗꯨꯗꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯝꯗꯣꯏꯁꯦ ꯂꯥꯁ ꯗꯦꯠꯁꯦ 10 ꯖꯨꯟꯅꯤꯗꯅꯀꯣ 10 ꯖꯨꯟꯅꯤ ꯁꯤ ꯀꯥꯎꯕꯤꯔꯅꯨ ꯍꯧꯖꯤꯛꯐꯥꯎ ꯐꯣꯔꯝ ꯐꯤꯜ ꯑꯞꯀ ꯇꯧꯗꯕ ꯊꯥꯒꯤꯗꯤ ꯈꯜꯂꯒ ꯇꯧꯕꯁꯤꯡꯗꯣ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯐꯣꯝ ꯊꯥꯖꯤꯟꯗꯣꯏꯅꯦ ꯇꯧꯔꯒ ꯀꯥꯎꯊꯣꯛꯈꯤꯅꯦꯅ ꯁꯨꯝ ꯔꯤꯃꯥꯏꯟꯗꯔ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯃꯆꯥ ꯑꯃꯈꯛ ꯁꯦꯝꯃꯛꯄꯅꯤꯀꯣ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯀꯔꯤ ꯀꯔꯥꯁꯨ ꯃꯌꯥꯝ ꯊꯣꯛꯑꯕꯅꯤꯅ ꯑꯗꯨꯝ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯁꯨ ꯑꯦꯕ꯭ꯔꯤ 6 months ꯐꯦꯕꯋꯥꯔꯤꯗ ꯑꯃ ꯖꯨꯟꯗ ꯑꯃ ꯐꯦꯕꯋꯥꯔꯤꯗ ꯑꯃ ꯁꯦꯞꯇꯦꯝꯕꯔꯗ ꯑꯃ ꯍꯥꯏꯅ ꯇꯧꯋꯤ ꯁꯨꯃꯥꯏꯅ ꯇꯦꯠꯀꯁꯦ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯤꯅꯗꯤ ꯊꯥꯖꯩꯀꯣ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯁꯨ ꯁ꯭ꯀꯣꯔꯗꯣ ꯉꯁꯥꯏꯒꯤ 98 ꯐꯪꯈ꯭ꯔꯦꯕꯀꯣ 150ꯒꯤ ꯃꯅꯨꯡꯗꯨꯗ ꯑꯗꯨꯅ ꯍꯟꯖꯟ ꯊꯥꯕꯁꯨ ꯑꯩꯉꯣꯟꯗꯁꯨ ꯃꯊꯥ ꯁꯥꯏꯗꯅ ꯑꯗꯨꯅ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯡꯗ ꯊꯥꯈ꯭ꯔꯦ ꯁ꯭ꯀꯣꯔ ꯀꯌꯥ ꯐꯪꯉꯤꯒꯗꯣ ꯑꯩ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯥꯝ ꯑꯣꯄꯟ ꯑꯣꯏꯅ ꯔꯤꯚꯤꯜ ꯑꯗꯨꯝ ꯇꯧꯊꯣꯛꯄꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯏꯗꯤ ꯈꯜꯂꯔꯣꯏ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯚꯤꯗꯤꯑꯣ 5-6 ꯑꯩ ꯁꯦꯝꯈꯤꯒꯦꯅ ꯈꯜꯂꯦ ꯁꯤꯒꯤ ꯁꯤ ꯇꯦꯠꯁꯤꯒ ꯃꯔꯤ ꯂꯩꯅꯕꯀꯣ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄꯅꯤꯅ ꯑꯗꯨ ꯁꯦꯝꯃꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯜꯂꯦ ꯁꯤ ꯇꯦꯠꯀꯤ ꯃꯇꯥꯡꯗ ꯁꯦꯝꯕ ꯚꯤꯗꯤꯑꯣꯁꯦ ꯃꯔꯝꯗꯤ ꯑꯞ ꯇꯨ ꯗꯦꯠꯇꯤ ꯑꯣꯏꯔꯔꯣꯏꯕ ꯑꯩꯅ ꯑꯦꯛꯖꯥꯝꯁꯦ ꯍꯟꯖꯟ ꯊꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯈꯪꯕꯅꯤꯅ
ꯑꯗꯨꯗꯪ ꯍꯥꯏꯔꯒ ꯇꯧꯒꯦꯅ ꯈꯟꯕꯅꯦ ꯃꯤꯁꯦ ꯌꯥꯝꯖꯗ꯭ꯔꯒꯁꯨ ꯑꯩꯒꯤꯁꯨ ꯉꯁꯥꯏꯒꯤ ꯈꯔ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯕꯤꯔꯤꯕ ꯑꯗꯨꯅ ꯁꯨꯝ ꯔꯤꯃꯥꯏꯟꯗꯔ ꯑꯣꯏꯅ ꯀꯥꯎꯕ ꯌꯥꯎꯔꯝꯃꯒꯁꯨ ꯍꯥꯏꯗꯅ ꯑꯩꯅ ꯁꯤ ꯁꯦꯝꯃꯛꯄꯅꯦ ꯃꯇꯝꯁꯦ ꯌꯥꯝꯅꯗꯤ ꯐꯪꯗꯦ ꯑꯩꯁꯨ ꯑꯗꯨ ꯊꯦꯡꯛ ꯌꯨ